Arambai News Guwahati Makelongi Pau Tawribasingbu Yan Handumaktada Jingangbam Susitani na Kurumjari Zingasi Samlapa Mariba Pau Sing Lowirasi Ngasi Sahid Bir Tikendrazit Ningsing Loop Memorial Trust na Silchargi BJP Office Taki Rally Ama Kasargi DCG Office Gate Mamang Yongna Chatkre Chahi Kayagi Mamangdagi Bir Tikendrazit Pu India gi National Hero Freedom Fighter Amani Haina Sakhang Bigadabani Habagi Wakat DC Kasarda Memorandum Oina Ngasi Su Pishinki Dishinasu lam pibaga loinana mitamsu khingani lam adu mafam anigi manungda ama oiba yai habadi Silchar District Library mamangda natragana ISBT Ramnagar Point mamangda oiba yai hairaki haire Memorandum Pishin Bagi Thoramasida President Sachindra Singh General Secretary Bishwajit Sharma Wangangloi Okram Lakhikanta Umananda Professor Dhiren Assam University Y Profulo Professor Janata College Okram Ibomcha Singh Amadi Anup Singh Vice President Veer Tikendrazit Ningsing Loop Nasu Sarukyaki Manipur gi Wangoi Police Station gi manung channa Samuro Owanglei Kaida Agriculture Minister Oinam Lukhoigi worker ma yauna miyoi ani sakhangdaba singna ngarang numidang athengbada nomoina kaplambadagi laikanaba ngamdana laikhidraba ani asi sagai gi machin manau thokpane Abuzam John chahi 43 amadi Abuzam Sasikanta alias Tomba chahi 93 ne Makoina wari sanaduna leiringai gari macha amadi car amada lakpa miyoi ahumna nomoina kaplambani hairi Miyada sigi mayokta samurogi miyam thoraktuna ngasi ayuk samurogi kaithel mayada lambi thimki khongjang changsin kibaga loinana pung nifu nipan gi manungda mihat pasing puthokpa ngamdrabade asiba hakchang lowroi haike CMN Virena Thudogasibu kanna pentaba phongdorakibaga loinana asigumba thong asi BJP bu atamnana singnaduna chatharakpa thongni January ba miyoi sing atuba matamda phagatuna aingi oiba cherak pinanaba hotnagani haike Ngasi ayuk CM Birena Laikhidraba miyoi ani asigi mayumda chatuna awaba phongdokkibaga loinana imungi awabadasu saruk yaki Yawol Gym Committee Champanagar Jiribamna Sinduna January 10 dagina kunmanga fauba habadi numit 15 ni chupna chathagadaba anisuba 6A side open soccer tournament ngasi Champanagar Yawol Club Playground da hogdokre hogdopagi thoramasida ki Janaki Devi Adhyaksha Jila Parishadna Chief Guest N Manikanta Singh President Yawol Club na President RK Navinsana Pradhana Special Guest amadi CH Amu Singh Ex President na Guest of Honor oina sarukyaki Ngasi sanakiba match habdi Junior Football Club amadi Yawol Gym gi match draw oiki District Administration Thawal gi makhada District Social Welfare Office Chief Medical Office District Disabilities Rehabilitation amadi Regional Institute of Handicapped Persons Yaripokna punna sinduna Assessment Camp for Persons with Disabilities RIHP campus ta pangthokre Thoramasida A. Kameshwar Singh, DSWO, Chandrakanta Sharma, CMO, Amadi Kunjabi Hari Sharma, Secretary, RIHP na Sarukyaki. Dr. Anita, Dr. Kishore Chan, Dr. Birjit, Dr. Tampak Leima, Dr. Lingthoi Ngambina Chingba, Specialist Oina, Saruk Yaraduna, Tongan ba category da Disabled Person Chamaga Tarataruk Assessment Tobangam Tayan Zabongbi W. Satyavati Devina, Mitai Mayekta Itokpa, Mahakavi, Hizam Angang Halgi, Thambal, Lairik Pongbi Thoram, Singzamai Thongam Lekai de Leipa, M. Choktogi Yumda Pangtokre. Thoramaduda, Speaker Y. Kemchangi Loinabi, Yumnam Ongbi, Joy Bala Devina, Chief Guest, Dr. Syam Kumar Laishramna, Guest of Honor, Professor T.H. Ratan Kumar, L. Lokeswar Singh, Amadi, G. Gunavati Devina, Special Dignitary Oina, Sarukyaki. Mars Against APSPA Nagaland Hokre Dimapur dagi Kohima yongna khongna chatuna APSPA gi mayokta khongchat chatkiba Dimapur dagi hoba kilometer humbutra sangba lambi asi APSPA gi mayokta protest tawraduna numit nini asida Kohima da thunglagadabane Mizoram gi DGP SBK Singh amukhanna Delhi da transfer tawkre Devesi Srivastava Special CP Crime Delhi Police na Mizoram gi anoba DGP oiragane Heritage Notice na sinba manga suba North East TSD randa
Mapamacha Krishna Chaudhary amadi Santanu Chaudhary na champion oikibaga loinana national championship ta participant tongnanabagi damak khankhre. National team taruka loinana team kunthra marina championship asida saruk yaki. Hujik phawbagi oinadi masina awang nongpuki oina khwaidagi chawba motor sports event oire. Karnataka gi Mekadatu Padayatra gi wahudagi Congress amadi BJP langkhatna rakre. State Congress Chief Shiv Kumar na luchingduna chatkiba Padayatra da angang kaya puduna chatkiba du angang singbu mikhal ngamnanabagi khulai oina sizinabani amadi angang singi punsida kiningai ni hairakle. Nakalamaromda BJP MLA Renuka Charjanasu COVID ki chatna kanglo namkhaiduna masing yamlaba miyamga kodana Padayatra chatki. Supreme Court na Prime Minister Narendra Modi gi handakta security thugaibagi case ta thigumba chathariba namak thingjillaga masigi matangda thigatnaba panel ama semkibasi Congress tadi achoba waichinba ama oibata natana ningba kaiba ama oigadori. Seek for Justice SFJ na January 16 block Modi threat tharakibaga loinana thogdogaduda Khalistan terrorist Chennai haiba wafamsu mapan thorakle. Maragasida Supreme Court ki Judge Vishnu Jain da amadi Aswini Dubey da su phone ki kuthang da kiarak hanna ki halaki haire. Medical admission ki damak need PG counseling lakliba yumsa kisa numittagi hauragani. Supreme Court ki order matungina amadi resident doctor sing da Health Ministry na thazaba pikrabagi matung Medical Counseling Committee na lakliba January 12 counseling hauragani haina Union Health Ministry na tweet tawrakre. Masina COVID ki mayokta lamthengnabada lebak asina akanba safu ama piba ngamlagani hairi. India pumbagi hoina hokiba pung kunmari sida COVID ki anuba positive case ngasidi lakamaga lising marfu hena phangkhre. Chamaga nipu tarukna COVID number moiduna laikide. Layong utpa anaba ngasi thengnaribasi ngarang thengnakiba apunba masing adudagi chada tarahumdoi hengalakle. Khwaidagi masing yamna ngasi Maharashtra da habadi lising nifumari COVID ki anuba positive case phangkhi. Nakalamarom da state kulhumdoi da sandokraba Omicron na nabagi masing su India da punna lising mari laladuna lising mari subna kuntraum do yaukre. Maharashtra khakta da Omicron case lising amaga chani taratarukni masigi hek mathang da Delhi da na chaunga kunmapan Nomada positive oibagi chang India da chada tarahumdoi dasmik ani mapan yaurakle. Dr. Singh Omicron variant asi mild natte harakibaga loinana masidagi checksinabasu miyam da hairakle. Masida penthokningai karimata leite maramdi nabagi masing asi chada chaunga hengalakli yamnamak kiningai ni cheksiningai ni hairakle. Australian court na tennis star Novak Djokovic po immigration detention dagi thadokhinaba order thokre. Border official na Australian visa cancel tobagi warep adu judge na maram chade hairakle. Myanmar gi Unta court na Aung San Suu Kyi bu maral lei laukthokhibaga loinana chahi mari jail da leidanabagi chirak pirakre. Ain kaina polam kaya import tauba waki toki leiba loinana coronavirus ki rule thugaibagi maral sing mahaki matakta sirakle. Aroibada ngasigi tentakpa maroiba pau khara. Imphal municipal area natana Manipur pumbada disturbed area chahi amagi oina laukthokre. Assam da COVID nabagi masing khanghen hengalaklabasu Vogali biugi sem sabadi lepalaitre. Belaghor amadi mejina chingba semba loikre urukagi sem sabasu loikre. Assam da hokiba pung kunmari asida COVID ki anuba positive case lising aniga chamaga marfutaruk phangki. Masigi manungda Guwahati dagi chatret ka humpu yauri. Panbayai Guwahati gi Chanmari, Rajgor amadi Basista Nagar COVID ki hotspot oina lauthorakre. Urukagi numidang curfew kopthok pinaba bihu committee dol amadi lupkyana haizarakle. Numidang pung taragi mahutta ahing nongyai pung tarani thoidagi curfew thambiu hairakle. Mathaga Samgi Duliazanda pangthokiba SP singi mifam matungda police officer mari COVID positive orakpadagi mifam asi super spreader ni hainarakle. Kagi niti niyom sembagi matam lankre niti niyom semdriba fawba ka implement tawba yadaba maramna kagi wahawdagi chayetnaba amuk thorakadawre.
ꯑꯁꯥꯝꯗ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 15ꯗꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯆꯍꯤ 19 ꯃꯈꯥꯒꯤ ꯑꯉꯥꯡꯁꯤꯡ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯃꯄꯨꯡ ꯐꯥꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯤ ngasi chahi 90 mathaki ahalsing amadi health worker loinana frontline workersingda booster dose kapa hokre Guwahati Medical College Hospital da punna COVID anaba chaniga humbudramathoi layingli masigi manungda tarana ICU dani aduga ventilator di COVID anaba amata leite hairi Guwahati gi hengrabari da angakpa thogdok amoina quarter da huranba changlakhiba huranbana pochai huranduna pudringai khechri thonglaga chananaba hotnaringai thangnaba singna khanglakpadagi phaduna police ta sinakre Lagliba January 13 Makar Sankranti Numitta Malem Pumbada Pangthogadoriba Surya Namaskar demonstration thoramda miyoi lakh humbudra manga mukna saruk yaraba yari ngasidagi Manipur amadi Tripura gi marakta ahanba Janasatabdi Express train chenba hokre State manga gi assembly mikhal asiga mari lenana voters singda COVID vaccine kapkhibagi certificate issue tawba matamda India gi Prime Minister Narendra Modi gi ming amadi photo lokthokre Defense Minister Rajnath Singh COVID positive oire miles in tamni hairi. Priyanka Gandhi Vadra Mikhal Damireb oigani natraga oiroi tangdangba hauzik phauba leptri hairakli. Gowagi Minister Michael Lobo BJP thadok lamlaga Congress ta chongshinkre. Actor Sonu Sood na Punjab Congress Chief Navjot Singh Sidhu ga unakibaga loyana Sood ki machal nupi Congress ta changkre. Drug case ta Kali da Luchingba Bikram Singh Mazi Thada High Court na interim bail pikibasina ruling Congress ta chauna singnarakli. Mumbai airport ta khamduna leiba passenger marphu manga phamduna leiba Air India gi plane nama mai chaklakre. Ngasi nungthil passenger puduna chatpa gari na thengjinbadagi mai hauba oiramgani chingnari. Passenger singdi asok angam amata yahokhite. Delhi da police lising ama COVID positive oikre. Makhoi punamak home isolation da thamli. Delhi da Public Relation Officer and Additional Commissioner Chinmoy Vishwal Yauna Delhi Police Personnel chahum hena muksu COVID positive oibagi paulakle. Center na COVID hengalagli basida mideng thamlaga state singda medical gi PG mahairoi sing mating lawnanaba hairakre. Northeast India Petroleum Dealers Association Greater Guwahati Unit na Karigumba IOCL na makhoigi MS Petrol gi mahutta ethanol blended motor spirit petrol piba thoklabadi corporation asidagi petrol lauraroi ki halakre masina Guwahati da petrol phangdabagi awaba mayok narakpa yare India pumbada mit udaba mahairoi singna yamnamak thuna braille map siznaba phanglagani Leibak sin batungna COVID hengalagli basida mideng thamlaga case pananabagi leiriba akhanaba matam sangdokhanabagi ayaba Supreme Court na pikre Lagliba January 13 dagi Kasi Vishwanath Mandir da Bhakta Singna Khadi na saba paper sandal upataragani Lagliba January 13 da Tamil Nadu sin batungna leiriba anoba Government Medical College Taramathoi Prime Minister Narendra Modi na sangaragani Rajasthan da weekend and curfew lokthokre school amadi college sing thingjinkre Pakistan da ingman badagi tourist lam tara kunithoi hena sikre New York ki mai chakpagi thokdogabada angang mapan yauna 18 sikre amadi kahenba singna landarakpadagi Nigeria da miyoi chani hena sire army na landakhibagi laman khumbani hairakle Ngasi ganadi Arambai News Guwahati da Maitilon gi pau santhokchaba matang installation jabaga loinana tabiriba singbo amuka suhanna khurumjari